ꯅꯣꯁꯤ ꯌꯦꯡꯉꯣꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯎꯕꯀꯣ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯀꯣ ꯅꯪꯅ ꯇ꯭ꯔꯦꯗ ꯇꯧꯕꯗ ꯁꯨꯡꯀꯤ ꯀꯤꯔꯣꯏꯗꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯅꯦꯕ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯡꯒꯜ ꯀꯩꯅꯣꯁꯦ ꯁꯣꯜꯠ ꯁ꯭ꯇ꯭ꯔꯦꯡꯒꯜꯁꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯟꯊꯂꯤꯗ ꯂꯧꯔꯦ ꯈꯜꯂꯁꯦꯕꯀꯣ ꯃꯟꯊꯂꯤꯗ ꯂꯧꯕꯗ ꯅꯪꯒꯤ ꯁꯤꯒꯤ ꯔꯦꯟꯖꯁꯦ ꯃꯥꯔꯀꯦꯠꯀꯤ ꯔꯦꯟꯖꯁꯦ 1600ꯀꯤ ꯆꯥꯡꯗ ꯂꯥꯛꯑꯦꯕ ꯅꯤꯐꯇꯤ 50ꯗ ꯅꯤꯐꯇꯤ 50ꯗ ꯅꯪ ꯌꯦꯡꯉꯣꯕ ꯊꯥ ꯑꯃꯗ 1600 ꯅꯠꯇ꯭ꯔꯒꯊꯥ ꯑꯃꯗ 1000 ꯃꯨꯚ ꯇꯧꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯑꯝꯒꯅꯦꯕ ꯑꯗꯨ ꯇꯧꯔꯒꯁꯨ ꯊꯥ ꯑꯃ ꯍꯥꯏꯕꯅꯦꯕ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟꯁꯤ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯣꯞꯁꯟꯗ ꯄ꯭रीमियमꯁꯦ ꯆꯥꯁꯤꯜꯂꯛꯄ ꯍꯥꯏꯕ ꯑꯃ ꯈꯪꯉꯤ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯑꯣꯞꯁꯟꯁꯦ ꯀꯩꯅꯣꯁꯦ ꯄ꯭रीमियमꯁꯦ ꯆꯥꯁꯤꯜꯂꯛꯄꯁꯤꯗ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯅꯤꯃꯛꯁꯦ ꯁꯦꯜꯅꯦꯕ ꯂꯣꯏꯅ ꯑꯥꯎꯠ ꯗ ꯃꯅꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯕꯥꯁꯀꯦꯠꯇ ꯁꯦꯝꯈꯤꯕꯗꯣ ꯕꯥꯁꯀꯦꯠꯇ ꯁꯦꯝꯕꯗꯣ ꯑꯅꯤꯃꯛꯁꯦ ꯑꯥꯎꯠ ꯗ ꯃꯅꯤꯗ ꯁꯦꯜ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ ꯁꯤꯗ ꯑꯩ ꯀꯩꯅꯣꯗ ꯐꯨꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯣꯄꯟ ꯇꯧꯔꯛꯀꯦ ꯑꯅꯤꯃꯛꯁꯦ ꯑꯥꯎꯠ ꯗ ꯃꯅꯤꯗ ꯁꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯗꯣꯏꯁꯦ ꯀꯩꯅꯣ ꯃꯥꯔꯀꯦꯠꯁꯤꯅ ꯁꯨꯝ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯑꯩꯅ ꯂꯧꯔꯒ ꯊꯝꯕꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯑꯐꯇꯔ 1 ꯋꯤꯛꯇꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯈꯔ ꯀꯥꯈꯠꯂꯒꯁꯨ ꯃꯈꯥꯔꯣꯝꯗ ꯈꯔ ꯀꯨꯝꯊꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯝꯈ꯭ꯔꯤꯕ ꯂꯦꯚꯦꯜꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦ ꯃꯊꯛꯂꯣꯝꯗ ꯈꯔ ꯀꯥꯈꯠꯂꯁꯨ ꯃꯈꯥꯔꯣꯝꯗ ꯈꯔ ꯀꯨꯝꯃꯒꯁꯨ ꯁꯤꯗ ꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯅꯤꯅꯤꯗ ꯍꯦꯛꯇ ꯁꯤꯗꯤ ꯌꯧꯔꯣꯏꯕ ꯆꯨꯝꯃꯤꯀꯣ ꯅꯣꯡꯃ ꯅꯤꯅꯤꯗ ꯑꯩꯈꯣꯏꯒꯤ 18800 ꯁꯤꯐꯥꯎꯗꯤ ꯍꯦꯛꯇ ꯀꯥꯈꯠꯂꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯗ ꯍꯞꯇꯥ ꯑꯃꯗ ꯁꯤꯗꯗꯤ ꯍꯦꯛꯇ ꯌꯧꯕ ꯍꯥꯏꯁꯦ ꯈꯔ ꯋꯥꯇꯛ ꯊꯣꯛꯀꯅꯦꯕ ꯀꯣ ꯑꯗꯨ ꯁꯤꯒꯤ ꯑꯃꯨꯛ ꯀꯥꯔꯨꯅꯤ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯀꯨꯝꯒꯅꯤ ꯑꯃꯨꯛ ꯀꯥꯔꯨꯅꯤ ꯈꯔ ꯑꯃꯨꯛ ꯀꯨꯝꯕꯗ ꯁꯤ ꯌꯧꯔꯛꯇꯣꯏꯅꯦꯕ ꯁꯤꯗꯩꯅ ꯁꯤꯐꯥꯎ ꯆꯠꯂꯤꯉꯩ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯤꯐꯥꯎ ꯆꯠꯂꯤꯉꯩ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯃꯔꯛꯇ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯇꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒꯤ ꯕꯥꯌꯔꯗꯒꯤ ꯆꯥꯔꯛꯏꯕ ꯄ꯭रीमिꯌमꯗꯣ ꯁꯦꯂꯔꯅ ꯂꯧꯁꯤꯜꯂꯒ ꯁꯤꯗ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯨꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯦꯂꯔꯅ ꯐꯪꯕ ꯌꯥꯕ ꯄ꯭रीमिꯌमꯁꯦ ꯀꯣ ꯑꯗꯨꯝ ꯐꯖꯅ ꯐꯪꯕ ꯌꯥꯏ ꯀꯣ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯂꯧꯁꯤ ꯍꯥꯏꯔꯒꯗꯤ ꯀꯣ ꯅꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯏꯕ ꯀꯩꯅꯣꯁꯦ ꯁ꯭ꯇ꯭ꯔꯦꯡꯒꯜ ꯁꯣꯜꯠ ꯁ꯭ꯇ꯭ꯔꯦꯡꯒꯜꯁꯦ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯀꯣ ꯁꯣꯜꯠ ꯁ꯭ꯇ꯭ꯔꯦꯡꯒꯜꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯌꯦꯡꯉꯤꯁꯦ 23rd ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ CE ꯑꯃ ꯁꯦꯜ ꯇꯧꯕꯅꯤ 23rd ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯀꯣ PE ꯑꯃ ꯁꯦꯜ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯈꯤꯕ ꯃꯥꯒꯤ ꯄ꯭रीमिꯌम 186ꯒ 241ꯒꯅꯦꯕ ꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ